Deccan Air 582 gi pilot ki maikei dagi Begumpet Tower da plane asi emergency fuel da leire haibadi thau yamna yaudre mafam sida land tawge hari masida plane asi thau yaudre hairakla fawada Begumpet 86 dagi land tawgi ayaba du pirakte Begumpet 86 dagi plane asi land tawgi ayaba du piraktabana ATC asida birga mamanaba aduga chansilaktuna birna pilot aduda matam kayam paiba yabagi fuel yauribagi hangbada minute taruk paiba yabagi yauri hairakpadagi madu origadi Air Force Station Hakimpet Airfield the plane asi divert tawduna mafamduda taruna birna pilot aduda haiki birna haiki bagi matungina pilot asin plane asi yamna thuna Hakimpet Airfield gi maikaida divert tawi aduba hojik pilot asi wakhaldadi plane asi soidana crash tawrani haibasi mahaki thajaba oikre Bumnamak oiduna hingnana bohona dabadi yadabanina pilot asina ngamjabi thaduna Deccan Air 582 asi ATC dagi ayaba amata yaudana Air Force Station Hakimpet Airfield da namdana plane asi ningthine alignment tawba ngamdaba makai yamna wana land tawki pilot sing asi asok apan yaubadagi ngahak wakal mangduna leiki Bir amadi magi mamanabasu gari thauduna mafam masida yamna thuna yausilaktuna pilot singdu khudong thiba nanglabra haibadu yengsinnabagidamak chensilakpada mafam dugi security singna birbu phuduna machi ama fawa lenghandana question thamki birna yamna kana haije aikoi ex Air Force officer ngaktani plane asigi manungda pilot ani yauri pilot singsi amukta mating pangbiu haina yamna kana haijarabasu tabide Tabiriba amadi miteng tabiriba singbo ahanba maktada akong sanba thoksomna ikai khumna jabaga loinana taramna oksari ngasi amuk pumna makida makta pujarakliba film asi yamna nauriba Sarfira hairiba film aduni Sarfira hairiba film asi 2024 gi July 12 ta release tawkiba biographical drama film amani film asida maruoina ulibasi yamna apikpa income na hingjariba miyosingna puba thangba ngamba makoina yamna line puthokpa ngamba apikpa senfam na ticket kaklaga tongba ngamba airlines ama hawdokna ba honabada tongan ba yekna ba kaya thoglaklaga wana honajariba miyoi aduda thengkhang kaya rakta ayet apan pina na ba honarakkhibagi warini sathina masak phanglaba awaba mayuk naraba miyoi amagi mahaki aningba si thungba ngamkhibra natragana ngamkhidabra haibadu film asi yenglaga khangminasi film si yenglaga adongi matam arembada manghan baibadu oiroi hotnaningbagi thauna kayana adongi pangkal loksing soidana hakutkani asigi film asina fangkiba rating singdi IMDb da 10 gi manungda 7 aduga Google user singna 91% like toriba crore marfurom changna namkiba film ni adumakpo hojik fawagi oinadi film asigi box office collection gi senfom asi yamna namely loinana maming leiraba film star Akshay Kumar na film asida lead role lori adudi mayam yamna sangdoktana film gi warida laksarage akong sanba thoksomna pumna makpo amuk ka hanai kai khumna jaraga film asigi wari paringda pumna makki pokning singsinjari film asigi hanba sinasi aikoi bu pokning wakhal langtak na hanba charang na hanba climax ki sin amadagi hana utpa hori sinasida uribasi 2003 chahi asimaktadani Begumpet International Airspace ta Deccan Air 582 asi paibagi saktamni aduga pilot asina Begumpet Tower gi ATC da hairaklibasi hauzik pairiba Deccan Air 582 asi fuel yamna yauraktabana maram oiraga mafam asigi runway da landing tawge haibagi clearance ama request tawrakli aduga yamna thuna masigi pakhum oina Begumpet ATC na hairaklibasi Deccan Air 582 asi hallaga paikho haina hairakthuna mafam asida landing tawbagi ayaba adu pirakti pilot asina amuk emergency fuel khakta ngaire aduna hallaga chatpa yararoi hairi adubu amuksu Begumpet ATC dagi hallaga paikho mafam asida land tawba yaroi haiduna adumak hairi pilot asina amuk hai aingonda hojik makha tana paiba yabagi fuel yaudre gari maramgi mafam asida taba yaroi dawribano haina hangi ATC gi pakhumdi adumak ahomba leite mafam asida Deccan Air 582 asi land tawba yabagi clear oide land tawba yaroi haina adumak hairi asumna Begumpet Airspace ta minimum emergency fuel da paidunu leiriba Deccan Air 582 gi pilot asiga Begumpet Tower ATC ga awai akum tawnaringai talak asida yamna thuna yangna maming leiriba film star Akshay Kumar haibadi film asidana bir mahakna sensilaktuna ATC dagi phone asi mulaga pilot asida matam kayam paiba yabagi fuel leiri haina response piki pilot asina amuk minute taruk paiba yabagi fuel yauri haina hari birna amuk plane asi Air Force Station Hakimpet Airfield da divert tawraga mafam aduda land tawruna bahaiki
Masidagi pilot asina Deccan Air 582 asi Begumpet Air Space tagi yamna thuna divert tawduna paiki. Birsu plane asina len tawgadoriba mafam asida chatnanabagidamag tower asidagi yamna thuna magi mamanaba amaga loinaduna security singadu namkhairamlaga senthorei. Aduga yamna yangna gari thori. Nong thaktana Deccan Air 582 asi Air Force Station Hakimpet Airfield nakna paisilaktuna Hakimpet ATC-da pilot asina hairaglibasi Hakimpet Tower. Masi Deccan Air 582 ni ay 1987 batch ki ex Air Force Captain Chaitanya Rauni. Mafam asida len tawjage hain haiki. Masida Hakimpet Tower ATC-dagi asumna response pirei. Deccan Air 582 masi Hakimpet Tower ni. Mafam si restricted airspace ni. Mafam sida len tawnabagi nangonda permit pide. Airspace asidagi khudakta lapthoko. Masi order ni. Asumna Indian Air Force Station Hakimpet Airfield Tower ATC-dagi mafam sida len tawbagi ayaba firaktrabasu plane asidi foil yaudabana mafam asida nampuda len tawnanaba honari. Deccan Air 582 asi hauzik airfield asigi runway da tapna nemtharaktuna runway da plane asi tare. Plane asina runway da laknanaba honabada control ngamdabadagi airfield asida leiramba gari singda plane asigi masana khetpadagi pilot asi sokladuna gyan mangduna lei. Birsu gari adu yamna yangna thawduna mafam si yoksilakadore. Mahakna phone da taribra haina hangbada pilot asigi maikhaidagi hauzik response amata pirakhidre. Aduga birsu hauzikti mafam asi yoksilakle. Mahakna gari khamduna yamna thuna chensinduna pilot singdu karamba fibamda leiribagi haina yengnanaba honaringaida Hakimpet Airfield asigi masing yamlaba security personnel singna sangsilatuna birbu machi ama fawo lengba yaroi haiduna nongmaina tamduna koisinduna thamki. Hauze mafam asida ayaba amata yaudana len tawduna leiriba Deccan Air 582 asibu pairakhiba pilot sing asi hauzik fawa hinglibra natraga sirabra karamba fibamda leiribagi haibadu ulamdana matang asida sinasi kat tawduna wari asigi mari makhong sing adu ningthina mu utpa hawrei. Ulakliba sinasi 1998 chahi sidagini birgi girlfriend Ranina birbu unabalai. Aduga bir amadi Rani makhoi anigi apamba sing adu hainaduna wari sai. Masidagi khangi madudi bir si yamna ahongba mamalgi ticket fanganba ngamba masagi airlines business ama haudoknabagi idea ama plan leijaba Indian Air Force dagi voluntary retirement lauraba pilot amani. Mahakna miyamda ahongba mamalgi airline ticket fangananaba low cost aviation ama haudoknaba tongan ba bank singdagi paisa thada biraknaba hairubada bank kun marina mahakpu reject tawbirakhi. Aduga Rani su thongba thakpa chanaba polam sing sem saba haijabana mahaksu masagi bakery ama haudokpa pamba misak amani. Asumna makhoi anigi apamba sing hainaduna birna Rani da mahakna kamdona Indian Air Force da join tawkhibagi haibagi matangda wari lirei. Wari adudi atai nate birgi khungang asi fauduna train chelabasu khungang asida train khamdaba station leitabana mafam sigi miyamna ana layeng amadi tongan ba tangai fadaba hiramgi chatnanaba honabada khudong chadaba kaya marum mayoknei. Masidagi nongma birna luchingduna mafam sigi miyoi kharaga loinana khungang asidasu train station ama leinanabagi protest tawi. Hairiba protest asida police ka muknabada miyoi khara asok apan yauki. Masigi thawdok asidagi asumna protest tawi haiduna birgi mapana birda chairami. Masida birsu sauduna mapada awai akhum khara tawrukpadagi mapana birda khupakna thai. Masigi thawdok asidagi bir mayum thadokuna chatkraba matung ikui kuidana exam thaduna short service commission da admit tawki. Masigi matungda bir Indian Air Force da join tawki. Asumna birgi wari matek asi Rani da liraba matung Rani na yumda halamdaida bir da hairami. Madudi nahakna nangi apamba airline gi thabak to horo. Aduga aisu aigi bakery gi thabak to haurage. Adugi matungda karam kand kari tawsige haibadu khanarasi haina hairami. Masigi matungda gi bir magi thabak asi haunanaba mai onsin ba mu haurakle. Magi thabak asigi damak ahanbada loan pibinaba bank ta laktun haije. Adubo apikpa Gramin Bank oibana asigumba achouba makhalgi loan sidi piba ngamloi haina bank ki maikaidagi bir da hairki. Masidagi amuk bir magi thabak asigi damak partner oibiu haina bagi damak Just Airlines Mumbai da airlines asigi mapu oriba Paris Swami ga unaba laki. Adubo bir na mabu unabagi appointment di phanglakide. Mathangda amuk SBR Capital Venture Capitalist da unabagi appointment amuk lawba laki. Adubo ayabadi phangkide. Mathang New Delhi da amuk Ministry of Civil Aviation ga unaba laki. Adubo ministry gi official singna
minister si hauzik yamna busy ori unaba yaroi haina haraki matungda amuk fund flow ventures venture capitalist Prakash Babu masamakta ngaihaktang wari sananaba birna haijarubada mahaki chatkadawriba thabak usi thengkhre haiduna wari saramdana adumak chatki amuka hanna hanjin bir Jas Airlines Mumbai da Paresh Goswami ga unabagi ayaba lawbulaki adubo birna tha taragi mamangdagi hanjin appointment lawbulaklabasu Jas Airlines ki mapu oriba Paresh Goswami ga unabadi fanglakhide asumna matam sangna Paresh Goswami ga unabu fanglaktabadagi birna magi mamanabasinga sel khainaduna Paresh Goswami na tongadaba flight adugi business class ki mamal yamlaba ticket adu kaktuna hauzik bir Mumbai airport ta thunglare birna airport asigi check in gi line da leplingai da magi hek mamang da leplibi nupi asigi handbag asi yambana airport ki staff aduna punabagi ayaba du pirakte mi amagi handbag amadagi hena puba yaroi haina haraki masida nupi asina puriba polam singsi aigi inau nupi pregnant oirabi amagini haina yamna kan ngang na basi birna tabadagi magi luggage yaurakte pot simana paibirage haiduna nupi asigi mateng pangbirami birna nupi asiga wari sanabadagi nupi asi All India Radio gi senior program producer amani haiba khanglaki nupi asiga birga check-in loiraduna flight ki matam ngaiduna famlingai da business class ki passenger sing koksilakpada birna hugatuna chatke tawi masida nupi asina birda koksilibasidi business class ki passenger singini aduga nangna kadai da chatke tawribano haina hangbada birna nupi asida masi yengo haiduna magi business class ki ticket adu nupi asida yenghali ticket asi yenglaga nupi asina yamna ngakna hari business class ki ticket lupa lising kun ki ticket kaiba aduga karigino nangna economy gi line da queue lepamidi asumna nupi sina hairakpada birna amukhumi aigi bank account to pura khali ohelaga sumna gi pung amagi matam khak Paresh Goswami ga unabu fangnabagi damak business class ki ticket si kakpani halakpadi train da general compartment da tonglaga halakadawribani haina khumi ayaki matungda hujik birna paigadawriba flight asigi passenger pumnamak flight asida kakatuna famnare business compartment da bir amadi Paresh Goswami su sit thangnana famladuna hujik flight asi paiba hore birna Paresh Goswami da wari saba hujili sir aigi ming bir Jagannath matre kauje sarga unanaba atopa lambi amata leitabadagi ngasigi tanja si lawrakpani sarta disturb khara tawre masigi damak ngakpigani sir aisu airline ama hudokko pami sar segi inspiration ni sarga aiga partner oiminaraga icham chamba senthok yamna leijadaba miyosingna tongba ngamba India gi ahanba low cost airline ama hudokko pami haina hairubada low cost airline na kamdongna profit leigadoribano ai partner oiba ngamloi haiduna bergi wafam basi thausa birakhide aduga birbu economy class ta faman lunaba crew members sing hari masidagi crew members sing na birbu chingthoke tawbada karigi aina economy class ta chatkadoribano nakhoi chairman da aina business class ki paisa paid tawkhrabani ticket si aigi ni haina birna khumi masidagi Jas Airlines ki chairman Paresh Goswami na crew member ama koksilaga lona karigumba khara haikibaga ikan kanadana flight asigi captain na yamna thuna announce story madudi laibak tiba technical step na maram orega flight asi amuk Mumbai da halaga pairagani haina khanghalaki aduga flight asi su yamna thuna leithokuna Mumbai gi damak paiba howi matauksida bir yamna angakpo oiki aduga Paresh Goswami na birda yamna mukna hari ticket nangi oiramba yai adubo plane sidi aigini asumna plane si hojik Mumbai da amuk hana landing tawri mafam sida fund pro ventures ki venture capitalist Prakash Babu thengnabadagi mahak faminaduna bergi low cost airline ama haudoknabagi fajarba wakhalon du wari sabadagi Prakash Babu nasu bergi wakhalon singasi khara yaningba faurkle masidagi mahakna chalamdai da bir da harmi aina chalibasi tha marigi khongchani masi halaklaga fund pro board ta wafam si haudoklage harami masidagi bir su harauna lehawi asumna birna ma masagi low cost airline sama haudoknabagi sel thada binaba investor thiringai sida asomda magi girlfriend Rani di magi pamjaba business bakery adu mahak masagi mingda Rani bakery haina mingthonduna mai pakna haudokle birsu venture capitalist phangle wari sanaraga yamna atenba matamda airlines haudoklani hairaduna bir amadi Rani makhoi ani haujikti luhongle aduga magi nupigi bakery su hena chauthoraktuna Rani gi manempok amadi birgi support ka loinana haujikti Mumbai da su ama hangdogle masidagi
tha marigi matam adu hawkhiduna venture capitalist Prakash Babusu magi khongchat loidaduna halaklaga venture fund flow gi board members singa faminaduna bir gi low cost airlines hawdokpagi matangda bir masa yauna kupna khana bhawi karigumba khanariba asida bir na haribu wafam singsida thajaningai oiba oithokpa yaba oiragadi haribu venture fund flow sina mangonda achobo senfam ama invest tawrkadawribani board members singna birda hiram masigi matangda tongan bu wahang sing hanglei birsu magi idea sing du phungdoi aduga ngahaki matungda meeting loidaduna bir amadi Prakash Babu ga personal oina wari sanai masida birgi proposal adu magi fund flow board na yare haina birda pautam lei Prakash Babu na makha tan hari adubo issue amadi leri fund si thadokpada tha ahum dagi taruk fawbadi changki gani masida bir na sukumi DJC dagi license lobadasu adugi matamdu adum changki gani haina Prakash Babu na mu hari aina tasengna wari badi bir matamdu ngai badadi American Airlines ke rate si wangkhalakpasu yai natragana kana gumban masigi idea si lakpasu yai aduna nang sumdawro aircraft ahum book tawsalo aduga license to hek phangbaga aircraft singdugi painting amadi stickering tawbuduna Malaysia da taholo Prakash Babu gi wafam sida bir na hari sir American aircraft book tawbada American Airlines da lakh nifutareti advance pidaba yaroi sir Prakash Babu na senpham dudi nangna upai ama tawraga sagatpa ngamloidra haina hangbada birna magi mamagi lamdu thadoklaga loan lobadi yagani haina khumi Prakash Babu na adubu nangi imana yarakadra haina hanglakpada birna khumi sir aina tawba thabakta aigi imana no haibu haido masi phawa hairaktre wafam sida Prakash Babu na birgi lengjumda makhutna pop tharaga noklaga hari airline gi maming ama thonaba khanba horo mayamna hena warisi gyan tanabagidama karigumba kharadang matang sida panjahoge madudi birna lawgadawriba aircraft asi atai atopa mafamdagi lawrabadi mamal ka hena wangbana maram oraga mana low cost airline hawdokpasida khara khudong charoidaba maramna magi aircraft asi American Airlines tagi lawgadawribani masisu leigadaba nate waigadawribani film sigi matung ina Boeing plane ama leibagi mamal si 136 crore ni aduga hariba Boeing plane asi second hand oina leiragana masigi mamal si 90 crore oigadawribani aduga somda birna masagi low cost airlines hawdokadawribasina supnagi 10 crore gi budget na singadawribani masina maram oraga American Airlines tagi plane si ahongbo mamalda waraga sizinnagadawribani America da twin tower attack ki hek matungda airline gi business ta achouba amangba malaki makogi plane singadu mamal tangkai taraga yonthoki masigi leiribu khudong chaba silawraga birna American Airlines ki aircraft si lease oina waraga sizinnagadawribani asumna venture capitalist Prakash Babu amadi birwari sabaloinaduna sinasigi hek matung mathangi sinda Directorate General of Civil Aviation DGC gi office New Delhi da ulai bir mafam sida DGC gi director unaba laktibani adubu mahakna mafam sida namit kayani hanjin lakdabasu director unabadi fanglamde asumna director gi PA aduna birbu hayeng lau hangsit lau chayolamagi matungda lau haituna hanjin namit thadoktuna tha ahum haukraba fawada birna director unabadi adumak phanglamde masida birsu yamna sauninglami masidagi birna DGC gi office tagi thoglaklaga Delhi gi Hazrat Nizamuddin railway station da ngayak wakal nungaitana wakal tawduna famlingaida railway station sida radio tharambadagi mikup sida birna tari madudi hayang evening da International Girl Child Welfare Organization sinba the Science Fair of Girls haribasida India gi President Dr. APJ Abdul Kalam laktuna mahiroi nupi masa singa interact tawgani hariba program asimaksu All India Radio na hayang evening ipung manga dagi live oina sandoktuna tahangani radio gi khutang dagi birna hariba pausi hek tabadagi President APJ Abdul Kalam ga unabagi tanja asillo unabagi damak birna mahakna hana mamang da airport ta mating pangbikhibi All India Radio gi program producer oibinupi aduga loinena bir mahak masamaksu All India Radio gi media gi miyo yama saduna Delhi Pioneer School for Girls hariba mafam asida makoi ani yamna haisingna seksina program asi saruk yaba punna lagai asumna security gi akan checking ga loinena bir amadi All India Radio gi program producer nupi aduga school asigi manungda changlaktuna president amadi mahiroi nupi masa singa interact tobusi
famduna tari. Mahiroi amana hari. Sir, nahaksu khungang amadagi haurakpani. Aduga hausingna nahakna India gi president oire. Aduna punsida achievement ama fangnabagidamag kari mathau tabagi haibadu sarna aikhoida advice kara pibiyo haina hari. Masigi paukhum oina India gi president Dr. APJ Abdul Kalam na mahiroi singda hari. Masidi yamna achambani. Yamna lai. Posak mari khaktang nakhoida mathau tai. Number 1 M. Nangi goal du khaktada focus tau. Karigumba posak amatana nangbu maithi hangano. Number 2 knowledge. Nakhoida tamsinbada kanaba knowledge khudingmak tamsingadabani. Hajingadabani. Number 3 da hard work. Aduga number 4 dana perseverance. Determination haibasini. Karigumba masigi posak mari sibu lairagadi aikhoigi leibak asigi citizen ama hektana makhoina pamibu singthu achieve tawba ngamgani. Asumna President Abdul Kalam na hiring tanza asida marak thatuna birna lepkhatlaga hari. Nate sir, manga subu posak masu lairi. Birna wafam masi harakpada program asibu sili langni businga hausiki oinadi media na question hangbagi ayaba pidri hain hari. Asumna haraklabasu birna hiring libadudi adumak makatan hari. Chance, opportunity sir. Aikhoigi lebak sigi citizen singda opportunity haibasi mathau tai sir. Sarna haibiribu posak mari du khaktanadi yaroi sir. Athingba leirabasu asumna birna president gi wafam marak thatuna leptana wa makatan harakpadagi security singna birbu mafam sidagi chingthokna bohonare. Adubo security singna chingthokningai tanja sidasu birna adumak mana haining libadu leptana nampuda haijili. Sir, icham chamba miyoi amana magi manglan adubu phange harabadi opportunity habisi mathau tai sir. Opportunities yaudana hard work khaktana angang singsida mafam amatada makhoigi manglan adu mangfauna bangamloi sir. Sir, ai chance ama khaktang pami sir. Ai leibak sida ahan boina low cost airline ma hawdok pami sir. Ai gi wase amukta tabiyo sir. Asumna berna magi apamba aningba singasi kanna hairikpadagi India gi president Dr. APJ Abdul Kalam na berga unabagi tanja ama piraktuna bergi apamba singdu phongdokhali. Berna president da hari. Khurumjari sir. Aigi ming bir matre kaujai sir. Jarande sorga nakna laiba khungang madagini. Mafamduda aigi ipadu school gi ocha mo irami. Asumna birna harga flashback da ulaktuna magi haukraba wari adu liba haurai. Birna Indian Air Force ta pilot ama oina thabak tawringai thabak mafamda leiringai matamda mamana nongma mangonda call tawraki. Aduga birgi apokwa mapa adu masa ngamdre yamna aruba phibamda laikan aduna leire. Mahakna bir nahaktabu sonduna leire magi aruiba sor hondringaida nangbu uningi hari haina birda mamana mapi tana yamna awaba sakfamda pau tamlei. Masidagi birna aina isor panduna wasak lisini ima babada hayo ai mafamduda hayeng ayuk soidana yaurakani haraga call adu kaktuna yamna thuna birmagi thabok mafamdagi chanthorei. Aduga flight ticket kaknabagi damak airport ki ticket counter da changduna magi ayawba paisa singdu pirubada counter gi nupi aduna masidi lising taruk khaktani business class ki ticket mamaldi lupa lising taramathoi chani ni haina harakpada birna khumi. Ai business class ki ticket pamde ai economy pami haina khumi. Masida nupi aduna amuk makha tari economy gi seat singdi full oi khre haina. Masidagi birna airport asida flight tongnabagi damakta leiriba miyam usida magi watliba senfam lupa lising mangaga chani adu mateng pangbiyo haina birna yamna thamoi sokna kaptuna haijai. Adubo mahaki mateng adudi kana amatana pangbikide. Birna economy ticket kaktuna mathangi flight ta chatke haibasu mathangi flight ti numit nini gi matungda paigadabo oibana bir atopa upai amata leitabadagi tangai fadana mahak chattabadi yadabanina bir lambi da arak pa tongan ba gari sing mathang tongduna masidagi amuk train tongduna numit kayani changna bir mayumda halaki. Halakpagi lambi da birna mathang ningsinglei. Mahakna piklingai angang oiringai matamda mapana mahakpu pambikhiba nungsina loina bikhiba mikup singdo. Aduga amuksu mahakna mapaga ngaihaki oina saunakhiba ngangnakhiba mikup singdusu loina mak ningsinglei. Flight ta lakpo oiramlabadi birna mamada haikiba matamduda chap chana yoba ngamgadabani. Adubo madugi ticket kaknanaba paisadi mangonda suna yaudrabanina makhagi lambida lakhiba oibana birna halakpagi lambida namit masing yamna changkhre. Masin maram oiraga birna mayumda yorukpa matamdadi mahaki apokpa mapa adu unabadi lairadana laikhidabagi aroiba mathau mangam pangthokpa fawba pomloi loiduna leiramle. Birgi mama adusu mapa kainakhibagi machakna angaubi amagum ningaidana wana leiramki.
अदुगा बेरगी सक्तम उबदा अचाकपा पेंदब थमोइदगी बेरदा कप्तुना चेरी नंगी नपाबु मदुना हिंगलिंगै मतमदुदा नंगबु अमुक्तंग उजरमलबदी माना कयादा पेंजगदबा नंगबु उजनिंगबदगी ngawraduna mahakna taibang pal thadoklamdai mikup tufawa bir haiduna nahaki naming sida solaga taibang pal thadokibani aduga nangna karigi matam chana laktribano nang khara saunakhiba adugi damakta nangna napabu waruribra nangi napadunadi nangi damakta kayam khalami khangbra asumna haiduna achakpa thamoidagi tholakpa pendaba wahi kayana birda leptana cheri bir supibam si urba tarubada hainingai leitana thamoi machet tana kaiki mahaki apokpa mapana hinglingaida yum yorukpa ngamkidaba asigidamak khalluraga pendaba ningamdaban hena mahakpu awaba ma ohinki tawfam khanghankide birna mamagi makhong konduna kaplaga haijai aingonda paisa marang kaina sun leikidabana matam chana lakpa ngamkidabani aigi ipada aina sauba waraukiba amata leite aibu ngakpiu ima haina birna thamoi sokna haijai asumna flashback ki wari gi sinasi loidaduna president abdul kalam ga birga famina bagi sin aduda amuk ulai birna makha taana president aduda hari aigi ipana leikidaba matam dudagi hauraga haukiwa chahi ahumsi ahing nungthil khaidana aina mang ama mangnaga lakibani leibak sida leiriba mipum khuding maksi nungthaki lambida chatpa ngamnaba asumna birna magi haukraba wari mana pamliba tauge khaliba thabok singsigi matangda ningthina haibadagi india gi president na mating tawbibadagi DGC gi license su yamna atenba matamgi manungda fangladuna makha taba darkar leiba thabok khudingmak paikhatpa hauki American Airlines tagi list tarku plane adu lauraga Kuala Lumpur International Airport Malaysia da birgi plane asigi painting amadi stickering gi thabok kanna paikhatli aduga birgi airline asigi mamingna Deccan Air haina maming thonki asumna birgi thabok khudingmak mai pakna harau tayamna sangsilaklaba matam sida hauzik Malaysia da birgi airlines asigi painting amadi sticker gi thabok te yengsindun leiriba birgi airline asigi partner oiminariba hana air force ta punna thabok tawminaramba mamana basina call toruktuna bir da pau tamlei tamlakliba pau asi atai nate bir amadi American Airlines ka taunaramba deal adu cancel tawrakle haibasini karigino hairagadi Indian DGC gi maikaidagi blueprint hanglakpadagini blueprint yaudabana maram oiraga American Airlines na Malaysia da leiriba plane asi amuk hana pukhinaba lakle aduga makhoi gi plane singsi block taunabagi damak makhoina lak yankai gi fine taunaba su hairakle haina pau tamlaki pau sitabada bir pungak ngaki asawbana su pik thanki karigino hairagadi Indian DGC na matam sifawada company amatada blueprint hangkiba leitri aduga karigidamak atamnana birgi airline asida blueprint hanglakibano haibasini masidagi birna mai hongna sauraduna DGC gi director gi manakta chatuna anoba rule asigi matangda wa hairui adubo birgi wafam singadu DGC gi director aduna thausa birakide masigi matungda amuk fund flow venture capitalist Prakash Babu gi manakta amuk lai Prakash Babu na wari pumnamak lerkpadagi birna khangi madudi Indian aviation asi Jas Airlines ke chairman Paresh Goswami na rule tawbani isam samna Paresh Goswami masasi Indian aviation ni haibani DGCA Ministry of Aviation amadi Prakash Babu masamaksu Paresh Goswami gi khutta loina lei tasengna hairabada fund flow venture gi aronba investor asi Paresh Goswami ni blueprint ki wafam lagliba sisu Paresh Goswami na birgi thabak asi mai paktana bagi damak atamna silibani wafam singsi Prakash Babu na tamlaklaba matungda birgi Deccan Air adu Jas Airlines na loksinduna Jas Airlines na mapu oikibagi saktam adusu Prakash Babu na birda uhalai umna maksitaruba urubada bir khangudana mitki pi ihorei birgi thabak thoram khudingmak asi maithine basilbasi Jas Airlines ki chairman Paresh Goswami na atamna tawbani haibasi khanglakpadagi birna Paresh Goswami gi manakta yamna sauna law dun laki security singna bir bu thatpada bir ga yamna kana muknei akon bada security singa bir bu faduna mapan da inthoraki mayum da halakba matungda bir matam khara wakhal nungai tana leiramlaba matung nongma magi nupi rani na uche khara machinjak pija biduna leiringai da bir changlei maduda rani na hai masigi usek sendrang singsi onthok na supik mankhre makhoina sabusidi khajik tani sari basi
अचौब उचेक खुनुगुम्ब लाक्तदी लैरिबा मचिनजाकसिंगसी अमत लेमहलमगदब नति रानी की वाइसिदा बीरना खुमी अपिकप उचेकसिंगदी मखोइना चारिबा खजिक्तुनु यारबनी अदुदगी हेना चासिल्लदी पोखाइरगा सीबा ताबनी वाइसे हारगा बीरना उचेक पाइरिबदु येंखटलुबदा बीरदा खंगौदना वाखल अमा लाखी बीरना हराउना चेंसिलक्लगा मागी नुपीदा अमुक मखा ताना हरे नंगना इंगोंदा आइडिया अमा पिबिरे हाइना बीरदा लाक्लिबा आइडिया सी अतै नते सेंद्रांग हाइबसी अपिकप उचेक अमनी अदुगा टर्बोप्रोप हाइबसीसु अपिकप प्लेन अमनी अपिकप उचेकसिंगना नेमना पाइ अदुगा मखोइदी चाबसु यामना चादे मसिगा चप मानना अपिकप प्लेनसिंगसु लोअर अल्टीट्यूड पाइ अदुना थाउसु यामना चादे मयामदगी हंथै थाउ यामना चाद्रबनिना मसाना टिकेटसु होंगबा ताबनी मसिगी वखलोन असिदगी बीरना इंडियादा अहानबा ओइना कार्गो प्लेनदगी पैसेंजर प्लेन ओंथोक्तुना पाइनबगी थौरांग अमा तौबा हौरकी जास एयरलाइंस के चेयरमैन परेश गोस्वामी इंडिया थादोक्तुना था अमगी ओइना अतोप्पा कंट्रीदा चटकदौरी मसिगी खुदोंग चाबसि लौरगा मिनिस्ट्रीदा मथौ ताबा डॉक्यूमेंट खुदिंगमक अथुबा मतमदा सबमिट तहौरबदी माना हलक्त्रिङैदा बीरगी प्लेन असि इंडियादा पुरक हौबा यागदौरिबनी मसिना लौद्रबदी बीरदा परेश गोस्वामीना अमुक अयेत अपन पिरक्कदौरिबनी थबक पुमनमक यामना थुना पाइखटलदुना बीरना कार्गो एयरक्राफ्ट का डील तौनरे मसिगी पाउसी हौजिक हौजिक इंडिया थादोक्तुना लेरिबा परेश गोस्वामीदसु फंगलमी सोमदना बीर मागी थबक असि यामना थुना हौदोक्नबगीदमक यामद्रबदा करोड़ अहुंगी मथौ तारमी सेनफम असि पुथोक्नबा होनबदा बीर अवाबा अमा ओइरे खनबदा खनफम खंगद्रे कोना थंगदा बीरगी खुंगंगी मरुप अदुना पैसा लैरे हाइना फोनदा पाउ हारकी असुमना बीरना मागी खुंगंग अदुदा हाना ट्रेन स्टेशन लैरमदबदु मा मसामकना लुसिंगदुना खुंजंग कया संगसिनबदगी मागी खुंगंग अदुदा ट्रेन स्टेशन थमलकपदा मियाम अदुना अपेनबा पोकनकी मसिगी सुमथक्ता हंदक्ता बीरना अहोंगबा टिकेट ममलदा मी खुदिंगमक फ्लाइट तोंहनबगी पांदमदा मसागी एयरलाइन अमा हौदोक्नबगीदमक संगसिल्लबा थबक असिबु अफबा खुंथांग अमनि खल्लदुना बीरगी खुंगंगी अपिकपा अंगांगदगी हौरगा अहल ओइरबा फावबदा मागी ngamjaba sel khaigat narki pigliba angangna senfuda tungsinjaba paisadu senfu thugaiduna piraki yamna leijadabana araiba angamba khara mateng panglakpa aduga khara hena leijaba singna lak ta mateng panglaktuna punsin narakpa achouba senfam mama beerda magi khungangi miyamna piraki masiga loinana beerna ngasi fawbagi tangkak asi fawbada sangsilakpa ngamlibasi mahaki mama amadi magi nupi rani gi achouba matengna ngamlibani रानीना तोंगान तोंगान मफमसिंगदा मसागी बेकरी हांगदोक्तुना मदुदगी फंगलकपा सेनफम खुदिंगमक अदु बीरगी थाबक असिदा सिजिनरिबनी मसिदनी युम पानमिनबा हाइबसी नुपा नुपी अनिमक थोंग मानबा तंगाई फदे हाइनरिबसी अमना अमबु सपोर्ट तौनद्रबदी माई पाकपदा अवाबो ओइ असुमना बीरना मागी ममा मागी नुपी अमदी मागी खुंगंगी मियांगी मिनुंगसी थौजाल सेलगी mateंगा लोइनना बीरना मसागी लोकोस एयरलाइन असि माई पाकना हौदोक्नबगीदमक तोंगान तोंगान मफमसिंगदा एयर स्ट्रिप की दरकार लैब खुदिंगमक सेमगत छागतबा हौरकी पैसेंजर सिंगना ऑनलाइन दा टिकट कलकपा यानबगीदमक सॉफ्टवेयर फावबा साबा हौरे डेकान एयरलाइन असि तोंगान तोंगान माइगैदा थबक तौननबा मथौ ताबा मियोय खुदिंगमकसु खनगतपा लोइरे अदुगा नाकलमदना बीरगी टीमना डेकन एयर कौब एयरलाइन अमा माई पाकना चलाइनबगीदमक थबक खुदिंगमक पाइखटपा लोइरकले सुबनगी पाइनबगी तंजा अदु खक्ता ngaisilakle हाइबगी पाउसी जास एयरलाइंस के चेयरमैन परेश गोस्वामी की टीमना ताबदगी पायलट खुदिंगमक डबल सैलरी पीगनी हाइदुना मखोइना लोइना लोक्सिनकी मसिगी मरमदी बीरगी डेकन एयर की पायलट अमता फंगहंदना डेकन एयर सी फेल ओहनबगी प्लानी अदुबो बीरसु अराइब मिसक अमदी नते एयर फोर्स पायलट अमा ओइना थबक तौरंब मिसकनी मरमदुना बीरना रिटायर तौरब एयर फोर्स पायलट सिंधु मागी डेकन एयर द कौसिंदुना थबक तौमिनरमी एयर फोर्स तगी रिटायर तौरबसु पायलट सिंगसी अहल ओइरे हाइबगी थोइदोकपा अकाइबा अमत लेते मरमदी एयर फोर्स की पायलट सिंगसी सही 53 रिटायर तौई अदुगा सिविलियन पायलट सिंगदी चाही हुंफु माथोइद रिटायर तौई अदुना एयर फोर्स तगी रिटायर तौरलबसु सिविलियन पायलट की रिटायरमेंट की चाही अदु येंगलुरगदी मखा ताना पाइबा याबगी चाही मरी की मतमदी रिटायर एयर फोर्स पायलट सिंग फंगली कैप्टन राजीव मनोहरना खुदिंगमक असि कोऑर्डिनेट तौगदौरिबनी असुमना अवाबा कया अमा मायोकनरबा मतुंग बीरगी टीमगी डेकन एयर असि माई पाकना पाइखटनबगी मतम अदु नक्सिलक्लबदा बीर अमदी मागी टीमदु हाइनिंगाई लेतना नुंगाइजकी पेन नोक्सकी बतंगी सिंध उलिबसी बेगमपेट इंटरनेशनल एयरपोर्ट तनी नुमित असि 3 अगस्त 2003 नि
Numit asida Begi Deccan airplane adu puraktuna ahanbu oina landing tawgudaba numini. Begampet Air Express yoksilakpada Bir amadi magi miyuisingna makoigi plane adu uraga harau minok tamjai. Adubo mikuk kharagi tungda Birgi plane Deccan Air 582 asi normal oidaba mawng amada paibagi sakam asi Captain Rajib Manohor na uraki. Masidagi Bir sukhangle plane asi normal oidre haibise. Bir na pau faw na buhona bada pau faw ngongkidi. Deccan Air 582 gi pilot ki maike dagi Begampet Tower da plane asi emergency fuel da leire haibadi thaw yamna yaudre mafam sida land tawge hari. Masida plane asi thaw yaudre hairakaba fawada Begampet 80 dagi land tawgi ayabadu di pirakte. Uriba sakfam simakni film asigi ahanba sinda mayamna ubikibado. Begampet 80 dagi plane asi land tawgi ayaba adu piraktabana 80 asida birga mamanaba adu gusian silaktuna birna pilot aduda matam kayam paiba yabagi fuel yauribagi hangbada minute taruk paiba yabagi yauri hairakpadagi madu origadi Air Force Station Hakimpet Airfield the plane asi divert tawduna mafamduda taruna birna pilot aduda haiki. Birna haiki bagi matungina pilot asin plane asi yamna thuna Hakimpet Airfield gi maikaida divert tawi. Aduba hausik pilot asigi wakhaldadi plane asi soidana crash tawrani haibasi mahaki thajaba oikre. Bumnamak oiduna hingnana bohona dabadi yadabanina pilot asina ngamjabi thaduna Deccan Air 582 asi ATC dagi ayaba amata yaudana Air Force Station Hakimpet Airfield da namdana plane asi ningthine alignment tawba ngamdaba makai yamna wana land tawki. Pilot sing asi asok apan yaubadagi ngahak wakal mangduna laiki. Bir amadi magi mamanabasu gari thawduna mafam masida yamna thuna yoksilakuna pilot singdu kudong tiba nanglabra haibadu yengsinnabagidamak chiansilakpada mafamdugi security singna birbu phuduna machi ama fawba lenghandana koisinduna thamki. Birna yamna kanna haijai aikoi ex Air Force officer ngaktani. Plane asigi manungda pilot ani yauri pilot singsi amukta mateng pangbiyu haina yamna kanna haijarabasu tabide. Asumna leiringai ngayhaki matungda ngayhak wakhal mangduna leiruraba pilot ani adu amana amabu ngaknaduna plane asigi thong hangdoktuna yamna wana tapna thoglai. Tasengbagidi ngasi thogliba thodok haibadi Birgi Deccan Air 582 plane asina emergency fuel da leire thaw yaudre hairaba fawbada len tawba yahandribasi atamnana Pares Goswamina mangjongna sinba Birgi Deccan Air bu fail ohinnabagi plan amani. Birgi hariba flight asi len tahonganu haina Pares Goswamina airport ki ATC singda hana khangan kibanani. Pares Goswami gi thawong asida DGC gi director nadi yamna kanna haijai. Masigi thawong asi yamna risky oi kariguma plane asi crash oi khrabadi aigi ithakta soidana inquiry tawrakadoribani haina yamna kanna haijai. Adubo Pares Goswami na director asida DGC da nangbu director ohelibasi kanana ohenbano haina hangduna mana tawningliba thabak adutamak sumdring tawduna Pares Goswami na kana amatagi wa taramde. Asumna Bir amadi mahaki timna ATC gi ayaba amata yaudana Air Force Station Hakimpet Airfield da plane len tawrubugi damak pilot sing amadi Bir yauna Air Force ki senior officer na makhoibu kokhali. Aduga senior officer asina pilot Chaitanya da hanglai. Chaitanya Begampet Civil Airport ta len tawbagi permission fangnabagi damak karigi mede lauthoktabano. Yengbiribsingna hena gyan tanabagi damak films gi matang asida sizinariba mede hariba wahi asi Karino haibadu mayamda amuktang ningsing jaramgi. Mede haribu wahi asi international gi thakta recognize tawrba jahaz amadi aircraft singna normal oiraktaba khudong thiba awaba phibam ama hek mayok narko matamda sizinaba radio gi signal wahi amani. Senior officer sina pilot ta hanglakpa wahang singi pakhum berna oina piri. Sir, karigumba aikoina mede lautholomba targadi aikoigi plane singsi tha taru sis tawsan ki kadoribani. Aduga aikoigi airline asisu lakadoriba August 25 ta launch tawgadoribani. Maram singsina aikoina mede lauthokidabani sir. Makatana senior officer asina thawdok amagi maramda ningsingladuna pilot asida amu hanglai. Masidagi chahi ahungi mamangda masigi airstrip asida Saudi Boeing na emergency landing tawki. Chaitanya matamduda kari tawki habido nang khangba natra. Pilot Chaitanya na pakum pirei. Khangjai sir, terrorist links singidamak aikoina matamduda investigate tawki sir. Aduga fine oina crore manga thianki. Senior officer asina makha tari. Aduba ngasidi fine ga loinana nakoi chahi tara fawa jail da thamba yai. Bir Jagannath matre nangi plane take off tawdringi mamangda nangna yeknabu mayam ama hana seme. Asumna hariba matungda Air Force base ta permission amata yaudana plane landing tawbagi damak birgi matakta fine oina lupa lising kun manga thianduna case asigi investigation loisinki.
Aduga Deccan Air 582 asi landing tawragliba pilot ani yauna Bear makhoi sing asi terrorist amatan natre haiduna Airport Authority of India dasu Air Force ki maikai dagi report pikhatki. Asumna case asigi matungda thokiba thodok adubu palladuna airline ama chalaiba habasi kapta cha thakpagumba nate hairaduna Paresh Goswami na Bearda yamna karim kathaina duna usittabu matau ulai. Masigi matungda Beargi anoba idea amaga loinana mahaki airline asi mai pakna launch tawnanaba thorangli. Beargi idea asi atai nate lupa amada flight ticket fanganba asini. Hariba khudong chaba si kamdona kana da fangangadagi haiba taragadi ayamba flight singsi yamdrabada sit 10 dagi 15 fawadi adum hanglaga pai. Aduna hariba sit 10 dagi 15 fawagi hanglaga free da paigada si advance oina book tawrpa passenger singda khudong chaba piraga hariba sit 10 dagi na 15 fawagi sit asigi oina di subnagi lupa amada ticket mamal ohenbagi pandamni. Beargi Deccan Air gi oina hauzik thorang tawdun leiribasi plane ahumni. Hariba plane sing asina nongmada yamdrabada trip taruk ti paigadawribani. Aduna nongmada mi chani mukti lupa amada ticket fanganduna paihanba ngamgani haibasini. Bear semriba ticket ki rate sing asi masini. Khwaidagi ihanahana book tawrokpa mioi 10 gi ticket mamalsi lupa ama uhenba. Mioi 10 sigi matungda book tawrokpa mioi kharadana lupa lising amaga chamnga uhenba. Masigi matungda amuk mioi kharadana lupa lising ani changwa uhenba. Asumna tawraga kona ticket book tawrokpa singda ticket mamal asi khara hengatpagi system asini. Aduga Bear na pariba hisab sigi matung ina magi Deccan Air gi khwaidagi mamal yamba ticket ki mamal adu atopa airline singi ticket ka yengnarurabadi Beargi Deccan Air na tangkhai ama mamal tagadawribani. Aduga atenba route kharagi oinadi Deccan Air gi flight ticket asi train dagi hena mamal tagadawribani. Asumna hariba niyam wakalol sing asida yumpham oirega Bear amadi mahaki team gi Deccan Air si chanabi gi thorongga loinana minister ama yauna 2003 gi August 16 da miyamda launch tawki. Minister Bear amadi mahaki team ga loinana tongan ba miyoi kharaga loinana tongduna launch tawon mit asida Deccan Air 582 plane asi paikhatki. Bear di mahaki Deccan Air na masigi thak asi yorokpada hainingai leitan haraujai. Matomta lona momonokse maithong makalamje adubo laibak thiba haibaduni. Deccan Air 582 plane asina ATC gi ayabaga loinana runway dagi hek paikhatpa horakpa ikan kanadaba matamda plane asigi engine dagi angakpa mawongda ka hena maikhu tholaki. Manungda yauriba miyoi kharana phibam se hanu uraki. Masidagi plane asida yauriba mipum khudingmak pakhatnaduna law khongnaraki. Plane asibu pairiba captain asinasu plane asi lephanaba honadabadagi Bear na pilot ki cabin da changsinduna yenglubada captain adu mamit manai yungkhatuna normal oidaba mawong amada leiramki. Masidagi Bear su Air Force ki pilot ama oirambanina mahakna oina captain gi seat adu da famlaga Deccan Air 582 asi runway da amuk hana landing toki. Khudakta Bear na mayday lauthoktuna fire service laktuna plane asi kannana phone. Maikuna pumam mamlaba plane asidagi tongliba mi singadu magi thawai hingnanabagi yamna thuna senthoknaraki. Minister asisu phibam sida thawai manglamgani haiduna mai hauna sawi. Bear na haijabo hai amata tadana Deccan Air asi total fail oire hairamlaga minister asi sauduna satki. Pawasi mafam khuding sinba thungki. Bear adukki matik awaba haibadu oiki. Miyamna Deccan Air da thamlamba thajaba adu pungmang mangki. Beargi Deccan Air na launch tawduna ahanba take off tawbo namit asida Deccan Air asigi aroibasu adumak oikigadawrabra haiba wahangsini hausik khudingmakki thamoida hangnaribase. Beargi awaba thawdoksigi matungda rani amadi mahaki macha amasu phangjare. Bear na mahaki pikliba macha adugi makhut macha adu nungsina paibu matamda Bear na haukraba punsigi tangka kaya ningsinglaki. Bear na piklingai matamda mahaki apokpa mapana magi makhut paiduna lairik mayek iba tambirakkiba kayadu tapna Bear na ningsinglai. Awa nungai yanaba mikup asida Bear milu pirang na thumali. Masigi matungda Bear na kamdongna plane adu maikhu haurakibano haina check tawba hauraki. Thokiba laibak thiba thodok adu engine thaw asi engine na hapadagi thokpani haibasi Bear na khanglaki. Bear masamakna fuel check tawkhidribasi ataigi nate. Mahaki marup Chaitanyana check tawkhre haina Captain Manohar na hairakpadagi Bear na fuel adu check tawkhidabani. Aduga Chaitanya dasu foil adu Bear na check tawkhre haina Captain Manohar na Chaitanya da hairambadagi Chaitanya na su check tawkhidabani. Pomnamak asi Captain Manohar na plane asi crash tawhannabagidamak
hana mangjong na silaga bir amadi chaitanya makoi animakta lana haijinduna thau adu henjina ma masana haijinkhibani haibasi birna pumna khanglaki masidagi Captain Manohar da birna hangba matamda mahakna tangai fadaba paisa gi darkar khar leibadagi fataba miyoi khargi thawin sindagi mahak masana engine thau adu henjinna haijinduna plane adu crash tawhannabagi damakta tawkhibani haiduna Captain Manohar na asengba adu haidok jaraki masigi matungda 2003 gi August 18 numit asimaktada thokiba thaudok asigi matangda inquiry gi damak Directorate General of Civil Aviation DGC gi office Mumbai da bir gi team amadi numitu da flight paikiba ko pilot adu yauna Captain Manohar kokhatuna DGC gi official singna wahang chathaki masidasu Captain Manohar na pomnamak adu mahangna aranba thabak tawkibadagi thokibani hairaduna masana masagi maral adu yajai masidagi thokiba thaudok adu pilot ki asoibani haina DGC na report iduna Captain Manohar asi tha tara ni thoigi athingba thamki aduga Deccan Air gi maike dagidi asoiba amata leikide hairaduna Deccan Air gi mathak thamlamba charge khudingmak adu kokladuna athingba amata thamkide makatana Deccan Air airline asina paibagi ayaba adu DGC gi maike dagi piraki DGC gi maike dagi Deccan Air gi mathakta athingba amata leitaba taragasu thokiba thaudok adun maram oraga Deccan Air da thamlamba miyam gi thajabadi mangki Deccan Air da miyam gi thajab amata thamnaraktabon maram oraga bir gi Deccan Air gi tungi laibak asi kari oigani haibadudi achouba wahang ama oiri kana amatana Deccan Air gi laibak asi haiba ngamdri asumna miyam gi thajab mangdun leiringai tanja asida masigi khudung chaba lawraga Deccan Air asi crore 15 da leirage haibagi offer ama walia gi office tagi harki birgi mamanaba ani sinadi masigi offer asi manghaningde Deccan Air asi mi atopana asobo senfam ama piraga leirage hairingai sida yonthok haurasi haina hai maramdi mi amatana Deccan Air da thajaba thamnaraktrabanina amuk khana mai pakpagi asa uraktrabada crore 15 asi phanguraga nungaina leibana phare haina khalaki adubo mamanaba anisigi wa asi birna di yaningde crore 15 gi offer adu birna pamde maramdi leibak asida low cost airline ama thamgani Deccan Air na mai factory fawa hona khigani haiba birgi achepa phire ama oikibana asumna bir amadi mamanaba ani asigi apambaga mot manaraktabadagi masigi matangda makhoi ahum wa kanna ngangnarakpadagi hendораktuna khut fawa thanaraki adubo kona thangdadi Indian Air Force da pilot oina leiramba makhoina karigi damakta thabak adu thadoklaga lakhibono haiba wahangsigi paukum adu ningsinglakpada wakhal taraktuna mamanaba ani asisu birgi wakhalol aduda punna leminaki hanagi matogum marup ama oibagi nungsiba adugum haujikti makhoi ahum nungsina adumak loinaki masigi matungda Jas Airlines ke chairman Paresh Goswamina tongan ba TV channel singda interview tawgani wa ngangani haibagi pau ama fanglaki pau se hek fangbadagi birna airport amada mateng pangbikibi All India Radio gi senior program producer oibinupi adugi mateng lawduna birsu All India Radio da interview program ama 2003 gi August ki tang 22 da fangki asomdana tongan ba TV channel singda Paresh Goswamina birgi low cost airline Deccan Air sigi maramda miyamna thajaba thamdanaba fattaba wafam mayam ama haijiladuna leibak sida low cost airline sama chalaibasi oithokloi masi yamna chauna mi hanabagi thabak amani masi asobo risk amani standard oidaba product ngakta sizinai haibana chingba wafam kaya haiduna birgi Deccan Air da maral kaya siri aduga somda All India Radio gi interview program asidana birna mahaki tasengba wakhalol singadu miyam khangnanaba fongdokni khwaidagi lairabagi pankhegi manungda leiba miyusing phawada aikhogi ticket asi leiba ngamnanaba hawdokpani atop airline singumna aikhogi Deccan Air sisu mathong taba safety test khudingmak pass tawi pilot sing asisu matam sangna Indian Air Force ki fighter jet fawa pairam laba ngaktani aroibo oina aina miyam mamangda Deccan Air gi safety test ama tawgani Deccan Air gi ahanba flight ta ai isa yauna aigi punsida khwaidagi mamal yamba miyoi ahum tonghundun paigani aigi ima aigi loina birani amadi aigi numit nipani khakta ngairiba ichanupi asumna birna All India Radio gi interview asida miyam tananaba hairabagi tungda birga partner oiminaba mamanaba asiga loinana airport ta ulai birdi maki Deccan Air na mai pakna paiba numit adu oiraknabagi wakhalda kanna honabada ahing tumdaba numit humni sure
Maramsina Birsi Yamna Warani Kaladuna Mamanaba Anisina Mayunda Chadaga Matam Kara Potharuna Bahai Masida Birna Aikoi aircrafti Aikoi Isana Ngaksagadabani Haiduna Numid Humni Tumlak Trabasu Mathoda Adumak Pugning Changni Asumna Sum Hainaduna Kongkap Kara Thangduna Lakpada Indian Air Force ki Birgi senior officer adu Magi junior Karaga Leptuna Lerami Pivum Sida Bir Angak Poi Makoi senior officer Sinahari Aina Bijawada Amadi Pune da so aigi missing guard tawna bugi damak thakrabani Paresko Swami khaktana khutkan pangan mari haina khanbra officer asina sumna hairaduna birsi numit masing yamna tumdaba makai honarakle khangbadagi yumda chalaga tumlunaba officer asina bir da hari asumna birgi flight service laiba atai mafam sing yauna hauzik lairiba mafam Mumbai airport asida su officer asina air force ki team ama puraktuna birgi Deccan air gi damak ngak senabugi thabak tawhali Senior officer asina asumna tawribagi maramdi birsi matam sang Indian Air Force ta officer asigi makhada leirambana birgi tasengba singthaningai oiba wakhalon sing asi khangbaga loinana leibak asida birna low cost airline sama chalaiba horakpasi leibak sigi oina afaba khongthang amani khaladuna officer asina birgi mating pangba laklibani officer asina birgi damakta tawbiraklibu mayam sida penjaraduna birna officer asida salute tawi Officer sinasu birda salute tawri asumna numit se hokibana ngasi asi 2003 gi August 25 ni hauzik ayuki pung 8 nifu chale ulak ibasi Mumbai airport tani birgi Deccan air gi ahanba flight painana bagi pungcha adu naksilakle birna all India radio gi interview amada miyam khangna lauthokibagi matung ina ahanba flight asida tongna bagi damak birgi nupi amadi magi pikliba machaga loinana Mumbai airport ta hauzik yausilaktuna leire aduga airport asigi official singnasu Mumbai airport asidagi Pune yauna paigadaba Deccan air gi flight DA581 asida tonggadaba passenger sing boarding gi damak gate number 2 da changlaknaba hanjin lauthorai airport ki official singna hanjin lauthoklabasu Mumbai dagi Pune yauna paigadaba Deccan air gi ahanba flight asida tongnanaba passenger di flight paibagi pungja naksilklaba asi fawbada passenger amata mafam asida lakhidi Deccan air gi ahanba flight asida tongnabagi damak leiriba haibabu birgi nupi amati pikliba macha adu khaktani hauzik mafam asida leiribase birgi Deccan air gi maraibak asi kari oigadagi haiba ngamdri flight paibagi matam asi fawbada passenger amata mafam asi yausilaktrabasu flight asibu paigadaba pilot amadi co pilot ka loinana crew members singdi yausilaktuna leire birgi nupi amadi pikliba machagadi flight asida phamduna leire flight asida tongnaba passenger amata laktabasida Deccan air gi mai pakpagi numit adu amuk ana laklaroidra khalubada crew members sing bir amadi magi nupi rani makhogi maithong sing asi imak maksili Mikup khara wakhal tawraba matungda birna flight asida kakhalaklaga flight paigadoriba captain asida hairi captain masigi flight asi cancel tawre wahi se hairamlaga birna magi nupi rani na famliba seat aduda tapna sangsili birgi nupi na imak makpa maithonga loinana birda kari tawrage haina hanglei birna taptakna paukhum piri miyamgi thajabada ai mai paktre Masi hairamlaga flight asidagi kumthai mikup sida birna haukiba wari kaya mathang ningsinglei Deccan air se hogdokna bohonarakpada miyamna oiruidaba thabakni haiduna karem kathaina bikiba mayamdu ningsinglubada miyamna hainaribasing adu ngasidi achumba oiradra haina khalakle birna thangnaba mikupta amuksu ningsinglei Deccan air se hogdokna bohonabada mahaki apokpi mamana kayagi matik wajaba mangonda thauna kaya pibikiba mayamdu ningsingluraga bir mikup sida milu pirang ihori Deccan air da miyamgi thajaba mangladuna atopa airlines ki flight singda passenger singna kyo lepna duna kakatnabadu uraga bir upai leitana yengjai asumna milu piranga loinana masing khangdraba China na thamoi sokna leiringi mikup sida birgi mamanaba ama bir bukanna kauduna birgi manak tamna senselei aduga bir da hari aita sengna soikre bir kamdungna tawkribna haiba ai khanghaudre masi pumnamoksi aigi iralni aigi Mumbai gi software da asoiba khara laikre ticket booking khuding maktu amuk halaga software na matom da cancel tawkre mamanabagi wafam asida birna chamamnabadagi ningthina phajana gyan tana hairaknaba haibada mamanaba asina mu hari madudi makoi Mumbai gi flight si tongnabagi damak flight full oina ticket book tawraki
अदुबो सॉफ्टवेयर की असोइब खर लेबदगी बुक तौरखिबसिंगदु अमुक कैंसल तौख्रे अदुबो मुंबई की ओइना सॉफ्टवेयर की असोइब खर लेख्रबसु पुणे विजयवाड़ा चिंबा अतै मफमसिंगदगी पाइरकदब फ्लाइट सिंगी ओइनदी असोइब अमत लेते मी लिसिंग लिसिंग खुजिंग ओइरगा टिकेट बुक तौरकले फ्लाइट खुदिंग हौजिक फुल लोइन ओइख्रे मसिदा नतना लाकदौरिबा नुमित हुमनी फावबा डेकन एयर की फ्लाइट खुदिंग लोइन फुल ओइख्रे मियामना अखोइदा थाजब हौरकले मियामगे थाजबदा अखोइ माइ पाकले हाइना ममानब असिना हाइरकपदगी अतोप मफम सिंदगी पाइरकदब फ्लाइट सिंगना लैंडिंग तौफम अदोमदा बीरना कन्न चेंसलई मिकुपसिदा डेकन एयर गी पुणेदगी पाइरक फ्लाइट DA52 लैंडिंग तौरी अदुगा फ्लाइट की थोंग असि हांदोरक्तुना अहल ओइरब पैसेंजर कया हराउना मथंग मथंग कुमथरई मतौसि उरग बीर हराउ नुंगाइबगी पी सिंथब हौरई मसिदगी ngaihaki matungda amuk Mumbai gi mafam asimuktada Deccan Air gi Vijayawada dagi pairikpa flight DA589 adu amuk landing tawri Vijayawada dagi pairikleba flight asigi oinadi birgi mamanaba Chaitanyana captain oina pairikhibani flight sigi thong hangdoraktuna passenger sing harauna mathang mathang kumthanari flight asida birgi khungangi ahal oiraba miyoi sing amadi magi khungangdugi mamanaba sing ayambu yaurami मखोइना हराउना बेरगी मनाक्ता चेंसलई मतम कयादगी खंजरकपा बेरगी मंगलान असि ngasidi mangfaunare mai pakle khalubada बेर हराउ नुंगाइबगी पीना मफम मरांग खंगहंदे असुमना पैसेंजर सिंग असि मथंग मथंग असुम कुमथनरकपदा बेरगी ममासु बेरगी अपोकप मपाना हिंगलिंगैगी सक्तमद फ्रेम चनबु फोटो अमसु चेतना कोंदुना बेरगी अपोकपि ममासु अतप खोंथांग अमदा प्लेन सिदगी कुमथरे अपोकपी ममाबु उजबद बीर हराउब नुंगाइबगी फनखै लेखिदे अपोकपीगी मनाक्ता चंगसिली मचाना वाना होनजरक्तुना माइ पागलकपसिदा हाइफम तौफम खंगदब मखै ममाना बीरगी माइथोंबु नुंसीने येंगजदुना नाहक ngasiदी माइ पागले हाइरदुना ममाना बीरबु मथानुंगदा नुंसीने चेना कोनसिनजै अदुगा अपोकप मपागी फोटो अदु बीरद येंगहले मपागी फोटो अदु येंगदुना नुंसीने कोनजै सिनसी अदुकी मतिक पुंगनिंग नुंसीबा हाइफंग खंगदब सिनमोय असुमना मफम सिदा माइ पाकपगी नुंगाइबा मिकुपसिदा बेरगी ममा बेरगी नुपी अमदी बेरगी मचागा मखोइ मरी पुन्ना नुंसीना उनजै असुमना नुंसीना हराउ तयामना लेमिनरिंग मिकुपसिदा जास एयरलाइंस के चेयरमैन परेश गोस्वामी की कॉल मलाई बेरना कॉल अदु रिसीव तवी अदुगा परेश गोस्वामी ने बेरदा पार्टनर ओइमिननबगिदमक बिजनेस प्रपोजल अमा तौरी बेरना माइ पाकपगी तांकक अमा लाकपसिदा परेश गोस्वामीना असुमना तौरक्लिबनी अदुबो परेश गोस्वामी वफमसिदा बेरना यामना थौसादन कुमी अइंगोंद बिजनेस प्रपोजल ऑफर तौगदरब नंगबु कनानो अइ सिगी सियो हिंगे हिंगो नंगना कैसु तौबंगमोय नंगना पावर फनेयाम लेरगसु अइखोइदा लेफनबदि ngamloi मसिमसु खंजिलो अतियासी नंगी नापागी प्रॉपर्टी नते असुमना बेरना यामना उसितन हायरगा फोन अदु थमो हाइदुना परेश गोस्वामीदा कन्न लाउसलगा फोन अदु थमनखी अदुगा बेरगा ममानब अनिगा लोइनना मखुत सोकनदुना नुंगाइबो फोंदोकनी ngasiगी फिल्म असि असेंगबा पुंसी वारिदा युंगफम ओइरगा पुथोकबा फिल्मनी असुमना नेशनल डिफेंस एकेडमी की बैच अमतदगी ममानबा अहुम याउना कैप्टन GR गोपीनाथना एयर डेकन हौदोकपदगी इंडिया की नोंथकी लंबीदा मतम पुंबगी ओइना अचौबा अवोनबा मलाकी एयरलाइन असिना हौदोकिबा अहानबा चही अनिदा अहानबा ओइना फ्लाइट तोंगजबा मियोय मिलियन कुन हेनकी एयर डेकाना चही अहुम सुरपदा एयरक्राफ्ट निफु मंगा लेदुना एयरपोर्ट हुमफु तरेतगी नुमित खुदिंगी ओइना मियोय चौराकना लिसिंग कुन मंगादि पाइकी एयर डेकाना सुमनगी लुपा अमगी टिकेटा मियोय मिलियन अहुम हेना पाहनकी ngasiदी कैप्टन गोपीनाथ सी उडान प्रोजेक्ट की कंसल्टेंट अमा ओइना लेरी अदुगा ngasiगी फिल्म सिगी अरोइब सिंदा बेरगी डेकन एयर दा लाख 38 इन्वेस्ट तौरखिबा यामना चिंगलेमलबा ममिंग लेरबा फावरबा बिजनेसमैन asi एयरपोर्ट ता उलकलगा ngasiगी नुंगाइरबा निंगथिजरबा फिल्म asi matang asida luisinki ngasiगी फिल्म asiगी mahausi kamdau bibagi haibadu कमेंट हाइबिरमो नुंगाइबिरगदी अदोंगी नक्नबा मियोइसिंगदसु सोइदना वीडियो असि शेयर तौबियो लोइनना चैनल असिबसु सोइदना सब्सक्राइब तौसिनबिरमो मदुना मथंगी नुंगाइरबा फिल्म अमा यामना थुना पुरकपदा अचौब थौना ओइजगे मथंगी वीडियोदा मयाम पुन्ना अमुक थेंगनमिनरसि पुनमकपु अकोंग चानबा थोकसोमना अमुक हन इकाइ खुमनजरगा ngasiगी ओइनदी मतंग असिदा टेंशन जरी।